FCI gi ching puduna Manipur da thorakhiba truck ta helper oiba myoyama chingnaningai oiba mawongda seeduna leiramle driver na gyan mangduna leimaida taduna leirambadagi Silchar Medical College ta laikana krai Thaudogasi ki matang de SKTV news na fangba paugi matungina chingnaningai oiba mawongda leikhidaba truck ki helper adu thokchom Michael Kawi chaikun gani pan sure Bisnupur district ki manung chanba kaino thongkhak Mongkhang lekai degin hairi aduga gyan mangduna leimaida taduna leirambadagi laikana khiba truck driver aduna abung kawi hairi pawsigi matungina thasigi tang tara humdoida abung koba driver amana thauba FCI gi ching puba truck asi jiribam da thunglakhi jiribam da thunglaba matung driver abung amasung Michael makoi ani jiribam gi Lakhipur da leiba new petrol pump da makoina thaurakpa truck adu mapam aduda khamduna leirakhibani अदुबु ngarang megi tang tara mari gi ayukta cha thakani haina thokibadagi mari leinaba singna paw phawna bangamdana leirakhi tungda National Highway 37 lambi paringi jiribang ga thangnana leiriba jirighat Assam gi Marawari dhaba manakta myoyani gi hakchang taduna leiri haiba paw driver singi marakta khangnarakpadagi jiribamdagi driver sing mafam adu da changchintuna yengnakhi tungda driver abung amadi mahaki helper thokchom Michael oiramki Makoyani manungda amana cement loaded truck amagi manungda taduna leiramki amana truck adugi manakta leimaida taduna leiramki bani mafam aduda thokchom Michael asibak changoina fangki aduga abungna gyan mangduna leirambadagi makoi animak Silchar Medical College da pukatuna abung hauzik laikanari aduga thokchom Michael na mokta thamli laikhedraba thokchom Michael jeribam Imphal chenba truck ki driver oirambata natana matam khara potharuraba matung amok abungi helper oirakibani yamna gangli badi thodok adu chenari bus cement loaded MN05 C1205 gari asi pular toll kasar Assam-dagi cement load toduna changlaknana ba lakhibani hairiba gari asina tanja yenglaga Assam police ki outpost oiriba jerigat police check post the entry tobada MN haina torumgadabada NL haina torambadagi jiribam da changlamdaida Assam police na cement loaded truck adu ki driver adu custody da thamle hauzik fabugi helper thokchom Michael karamna siram kibanu haiba chapchana khangbangam tri hairi